Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Imphal East, Imphal West, Thoubal amasung Bishnupur jila singda ngasi ayuk pung 5 dagi numidung pung 12 phawba curfew komthokhi. Border Roads Organization na lambi semba matamda carbon puthokpugi chang hantahanabagi pandamda anobu thorang kaya paikhatli. Pradhan Mantri na ngasi Jharkhand gi Jamshedpur dagi virtual oina Tatanagar Patna Bande Bharat yauna Bande Bharat train taruk lamthakre amasung Uttar Pradesh ki Miratta ngarang mathol ahum gi building ama ningkhaibagi thokdokta mioi tare lekhidare. Manipur ki Tampaki jila sing Imphal East, Imphal West, Thoubal amasung Bishnupurda ngasi ayuk pung 5 dagi numidung pung 12 phawba curfew komthokhi. Curfew komthokligai manungda Khairamban Kaithel yauna atai Kaithel amadi dukal sing thong hangnaki. Imphal gi maruiba Kaithel singda miyamna ayuk anganbadagi hauna pot lainaki. Curfew komthokpuna maram oiduna passenger puba gari singsu chenaki. Ngasi asi Engineers Day ni Yankaitare Suba Engineers Numit Institution of Engineers India Manipur State Center Nisindna Numit asi Imphal gi Tagil Dalaiba Government Polytechnic Campus tasu pangthokli. Numit asi gi nunggeba waroldi Driving Sustainability with Engineering Solutions Embracing the Latest AI Driven Technology habasini. Numit asi na lakpada Pradhan Mantri Narendra Modi na engineer singi maphamda yaifa pauzil pirakli. Social media da thagat pa post amada Pradhan Mantri na hai engineer sing na lebaga sibu heina chakut palamida purakpada achauba thaudang yari makhoi gi honaba kanbana tongan belam singda makhal makha kaya gi sakut thaurangi pothok kaya bu uba phangli haire. Nonia jila da haukiba numit nini asida akanba nuksit setpadagi miyam gi mahausa gi punsida chaun akaiba thokle. Mahimarung kaya amangata thokle uwa kaya tekle masina maram oiraga lawmi singna kumsi sahi gi pothok sing puthokpugi chang hanthagadra haina mipainaba haure. Imphal jila gi Chief Medical Officer na Saumbung Primary Health Center da hodokiba Chief Minister's Health for All scheme gi makhada ngarang phawbada PHCS gi manung chana leiba paurabida mioi chatuk yankhai taret layingki maduda tongan ba laina sing mioi kayadagi naramba thengnaki. Imphal jila gi lamlai lamlong amadi kongba bazar da Open Sales Scheme gi makhada ahongba mamalda miyamda chana thaknaba polam sing phangankhre. Thaurang asi Consumer Affairs Food and Public Distribution na sinduna miyamda kanaba si phanganbani. MLA Haukholet Kipgena Kangpopi jila gi manung channa leiba Phaijang khulgi relief camp da chatuna mafam adu changjapam loduna leiriba mioi singi phibam yingsinkhre. Khongsada sida MLA na hai mafam adu leiriba mioi singi yaifanabagi damak District Administration na achobu thokdang lori. Rajkumari Sanahanbi Devi da Uttar Pradesh ki Varanasi da pangthokpa Indian Language Day thoramda Vaishya Kala Saman ikai khumnaba ulakre lebagasi ki tongan ba performing artist kunmari ikai khumnaba unaba khanbat kada Manipur gi Sanahanbi yaurokpani. Kuntraum doirak suba Manipur State Sub Junior Kho-Kho Championship lisingani kunmari da winner oikraba nupi gi team amasung Championship asida saruk yakiba nupagi teambu Imphal District Kho-Kho Association na taramna opugi thoram ama ngasi paurabida pangthokre. Border Roads Organization BRO na lambi semba matamda carbon puthokpugi chang hantahanabagi pandamda anobu thorang kaya paikhatli. Silongda laiba BRO gi research amadi development establishment na IIT Delhi ga khusamnaduna khongthang asi paikhatpani. Lambi sembada carbon emission gi chang hantahanaba lebak sinba thungna thorang asi paikhatnaba sarkar na meeting thamli. Indian Road Congress na ayaba pirakpaga hariba thorang asi lebak sinba thungbada athuba matamda paikhatlagani. Assam da mahimasing amasung udyog ki lamda heina sakuthanabagi damak Paris to base tawba Dassault Group ki Dassault System ga puna thabak paikhatminanaba Rajya gi Mantri Mandol na lupa koti sani nipu kaithoknabagi ayaba pikre. Project asina Assam da Aerospace amasung Defense Automotive Electric Vehicles Training Hub ama semganaba pandam thamli. Mukhyamantri Himanta Biswa Sarma na hai training hub asigi maru iba mityengdi aerospace industry da akhanaba skills sing pinabani. BSF na Meghalaya gi antarjati gi ngamkhai da
Naroonda purakpa san iroi humpumari kanba ngamkhre. San iroising asi Wejensia Hills Powerga Bangladeshta punaba honarambani. Phagalaba san iroising adu makataba thabak lokhotnabagidamak pulisda sinakhre haire. Atopa thawdok amada East Khasi Hills Jilagi Antarjatigi Ngamkhai Powerga Bangladeshta Aingi wangmada gari ahumda haptuna pusinnabu hotnabaramba sini kilogram lising tarani thoisu BSF na phagatle. Tabiriba pawasi Akaswani Imphaldagini. Pradhan Mantri Narendra Modi gi Jharkhand, Gujarat amasung Odisha gi numit humnigi khongjat ngasi Jharkhand da thungkhre. Nong chingi phibam phattabana maram oiduna Pradhan Mantri na ngasi Jharkhand gi Jamshedpur dagi virtual oina Tatanagar Patna Bande Bharat yauna Bande Bharat train taruk lamthakre. Masi hanadi Tatanagar Junction Railway Station dagi lamthagani haina torambani. Tungda Rajya Sida Lupa Koti Chatruk Humbu Hena Changna Paikat Kadaba Tongan ba Chakot Thorangi Project Kharagi Jatra Hungani Kharana Sangagani. Tatanagar da Pangtopo Thormamada Pradhan Mantri na Awas Yojana Gramin gi beneficiary lising gun henbada sanction letter sing khusinagani. Thormaduda Kendra gi Mantri Shivraj Singh Chauhan, Assam gi Mukhya Mantri Himanta Biswa Sarma amasung Jharkhand gi BJP gi Makok Babulal Marandi saruk yagani. Sri Chauhan hai Pradhan Mantri na beneficiary lising nipu tarakki nauna saba yum sing sangaduna yung changbagi thoramda su saruk yagani. Akaswani Paumina hai Bande Bharat ki train taruk asina leibak asigi tongan mafam singda sathok chasin tokbada sel yamna changdana athuba matamda yauba ngamhalagani. Pradhan Mantri na hayeng Gujarat ki Gandhinagar da PM Surya Ghar Muft Bijli Yojana gi beneficiary singa unaduna wari sanagani. Sri Modi na Mahatma Mandir da Marisuba Global Renewable Energy Investor Meet and Expo Reinvestor Hogdokani. Tungda Pradhan Mantri na Ahmedabad ta Metro Rail Project sangaduna Section 1 gi Metro Station dagi Gift City Metro Station Phauba Metro Tongani. Numidangda Lupa Koti lising nipan hena changna paikhatpa tongan project kharagi sangagani khara jatra hungani. Leipak Pupa Numita Pradhan Mantri na Odisha da chatkani. Sri Modi na Pradhan Mantri Awas Yojana Arban gi beneficiary singa unagani. Rajya duda Lupa Koti lising taruk chanipan hena changna paikhatpa chakhot thorangi project kaya sangagani amadi jatra hungani. Kendra gi Griha Mantri Amit Shah na hari NIA amasung State Anti-Terrorism Squad ka lainariba mari asi hena chesin hanbana terrorism gi samasya sing hantahanba ngamgani. Wafam asi Nai Delhi da pangthokpa anisuba National Security Strategies Conference ki nini chanba numit ki thoramda Sri Amit Shah na phongdokhibani. English ngani ni putaret phawbugi manungda Bharatpu mapung phana chakhotpa amadi sakti leba leibak amu ohenaba Pradhan Mantri gi Mangla na dubu mangphaungnaba Rajya Singh gi DGP Singda mateng pangbinaba Sri Amit Shah na appeal tawki. Uttar Pradesh ki Meerut tangarang mathol ahum gi building ama ningkhaibada mioi tare lekhitare. Meerut ki District Magistrate Deepak Meena na hai haujiksu mafam amatuda mioi 34 rom lairamba yai hairi. NDRF amasung SDRF na haujik phawbugi oina mioi 32 mafam adudagi kanba ngamkhre. Kerala ngasi Tiru Unam Kumai Dharmagi Chanabiga Loinana Pangthokli Kumayasi Rajya Sigi Kala Sanskriti gi oiba khwaidigi chawbu kumaini. Kumayasi da miyamna amaga khudol pinaba amasung punduna chamin thakminabagi thoramsu pangthokli. Kumayasi na lakpada Rashtrapati Draupadi Murmu na yaipa paujel pirakli. Maki paujel da Rashtrapati na leibaga sigi miyamgi damak laumi singna awaba leitana lauriba thaudangbu thagatpa phongdorakli. Numit asina lakpada chakhotpa nungaiba yaifaba masung nungsi chanaba laiminnabu oirasanu hairi. Aroibada maroiba pau amukhana Imphal East, Imphal West, Thoubal amasung Bishnupur jila singda ngasi ayuk pung 5 dagi numidungba pung 12 fauba curfew komthokki. Border Roads Organization na lambi semba matamda carbon puthokpagi chang hantahanabagi pandamda anoba thorang kaya paikhatli. Pradhan Mantri na ngasi Jharkhand gi Jamshedpur dagi virtual oina Tatanagar Patna Bande Bharat yauna Bande Bharat train taruk lamthakre amasung Uttar Pradesh ki Meerut ta ngarang mathol ahum gi building ama ningkhaibada mioi 3 lekhitare Paulo.